अहानबदा मरुओइबा पाउसिंग स्टेट असigi लौमिसिंग हार फंगदबगी वाकत लाकपा हौरे। नौना मियोई कुंतरुक अमसु कोविड-19 की टेस्ट तौबदा पॉजिटिव ओइरे पुन्ना मियोई 940 सूरे। अमदी इम्फाल मोरे लंबीदा नारोल पुरक्पा ब्राउन शुगर पुलिस न फारे। खुरुमजरी टाइम्स ऑफ मणिपुर की नुंगथिल की पाउ मियेंग ताबिरिबा सिंगबु विद्यापति न ताराम ओक्चरी हौजिक ngasi मपोंग ओइबा पाउसिंग मियामदा संदोकना पिजरी। स्टेट असिगे ओइना लौमी क्याना हार मरु ओइना यूरिया फंगदे हाइबगी वाकत लाकपा होरकले लमलाई एसिगे मनुंगदा लैबा सैजांगी अकोइबदा लैबा लौमी सिंगी तंगाई फदना चंगबा हार अथुबदा फंगहन्नबा होटनेबियु हाइना सैजांग डेवलपमेंट कमिटी के सेक्रेटरी एल शोभा सिंहाना ngasi पांगथोकिबा पाउगी मीफम अमदा फोंगदोख्रे। सैजांग कम्युनिटी हॉल द पांगथोकपा पाउगी मीफम अदुदा सैजांग प्रोग्रेसिव यूथ क्लब सैजांग साउखत थौरांग नुपी फुरुप की मेंबरसिंग अमदी लैकाईगी मियोई क्याना सरुक याखी। सैजांग डेवलपमेंट कमिटी के सेक्रेटरी एल शोभा सिंहना मखा तारादुना ममांग सहिदा इकंग थोखिबदगी लौमिसिंग असुकी मतिक अवाबा अमा मायोकनखी अदुबो हंदकी कुंगिनोंग ngana lakpaga loinana law ningthina panba yagadara haina khalingei har phangdabagi awaba amamuk nangba asina lawmi singda asuki matik awaba ama oire। District Agriculture Officer su Impal East ki oina porompat ta laibana sathok sasinda khudung chadaba amadi har फंगनबा होटनबदा अहिंग यारिक्तुना क्यू लेपना दुना लैबना अवाबा अमा मायोकनै। इम्फाल दगी किलोमीटर कुनलोम लापना लैबा सैजांग खुल असिददी असुकी मतिक अवाबा अमा थेंगनबा अमदी लमलाई एसिगी ओइनसु एमएलए लैतबना लौमी सिंगदा हार फंगदबगी अवाबा असि कोकनबा मरी लैनबा सिंगना मियेंग संगबियु अमदी अथुबदा हार फंगनबा होटनबियु हाइखी। अखोई हार फंगदबगी प्रॉब्लम मयाम अखोई सुमाइना फेस तौरगा लैरगदी अखोई पुनमक्सी अमांगबसी अखोई सरकारना उबियु अमदी लमदम असिदैदा अखोई हौजिक जिकसे चाबा फंगदबगी अखोईगी मायोंगनबा मयामसु लैरे लोइनना लॉकडाउन तौबगी अखोईसे थबक सुबा नोंबा चतपा याबा मयाम चतपुसु चनद्रबनी लौ सिंगबी थबक सिदैदा अखोई मायों चंदगा अखोई मसिमदी तौदयादि हाइना लैरबा तंजा सिदैदा अमुक अखोई हार की फंगदबगी प्रॉब्लम मयाम मायोंगनबिबसे मसि लैबगी याम थी हौसि एमएलए सि लैतबना मरम ओइरगा अखोई कनादा हाइजिगे जिगी याम चौबा अखोईदा वहंग अमा ओइरे अना प्रेस मीडिया सिंगी कुथांगदगी अखोई मै लैनबा अखोई सरकार अमदी डिपार्टमेंट सिंगना अखोईगी सैजांगी लौमी सिंगी अवाबसे उबिरगा अमुक्तंगदी यामना लाइना हार सिंगसे फंगनबियो हाइबा फुमसे सैजांग डेवलपमेंट कमिटी माइकेदगी थमजेरी। स्टेट असिगे ओइना ngarang athengba miyoi kuntaruk amagasu nauna covid-19 ki test tawada positive oire nauna positive oikraba sing adu Impal West dagi ama Kaksing dagi ama None dagi ahum Chandel dagi ani Churachandpur dagi ama Kangpokpi dagi ani amadi Senapati dagi taramatoini nauna positive oikraba sing ngarang rims amadi Janims ki BRDL da test tawada positive oire haina confirm tawkhibani hauzik fawada state asige oina punna miyoi 940 positive oikre amadi मियोई चाट्रुक हुंद्रा मरीना एक्टिव ओइदुना लैरी अमरोमदा मियोई चनिगा यांखैना लायेंग सथरबा मतुंग नेगेटिव ओइदुना डिस्चार्ज तौख्रे। मालेम की ओइना कोविड-19 पॉजिटिव ओइबा मिसिंग लाख मरिफुतरागा लिसिंग मरिफुतरा निपानगा चाट्रुक निफु हुमदोय सुख्रे लाइना असना मरम ओइदुना लैखिदबा मिसिंगना लाख मरिगा लिसिंग हुमद्रानी थोइगा चाम हुमद्रामा थोइ सुख्रे मालेम की लैबाक सिंगी मरक्ता यूएस ना पॉजिटिव ओइबा मिसिंग ख्वाइदगी यामली यूएस की ओइना पॉजिटिव ओइबा मिसिंग लाख कुलहुमदोयगा लिसिंग तारानी थोइगा चहुम सुपना अनि सुख्रे अमदी सिखिबना मियोइ लाख अमगा लिसिंग कुनगा चामली सुपना अनिनी। इंडिया की ओइना हौजिक फाउबदा पॉजिटिव ओइबा मियोइ लाख मरीगा लिसिंग निफुगा चनी तारा मंगा सुख्रे अमदी लाइकनबा ngamdana covid-19 ना मरम ओइदुना लैखिदबना मियोइ लिसिंग तारा मरीगा तारागा माथोइ सुख्रे।
Imphal More Lambida Achat Awok check tawbada brown sugar fagat pangamle. Ngarang Technopol District SP TS Bikramjit ki medyang makada More Police ki ASP Elo Sangboy Gangte na luchingba More Police amadi commando gi apun matim amana More Imphal Lambigi Jikim Village amadi Kondong Line Bimanaki More Police check post ta miyoi dagi post tagi miyoi amadagi brown sugar packet kun yaurambadagi phagat pangamkhre hiramasigi matangda Technopol gi SP office ta pangthokiba pawgi mifam amada TS Bikramjitna hairaduna ngarang numit yungba pung 12 makhairom taba matamda akaknaba paw ama phangbadagi More police check post asta yamna kupna senaduna leiringaida More romdagi thoglakpa Maruti Suzuki Swift car registration number MN 1W7213 ama khamduna check sathabada brown sugar packet kun yaurambadagi gari adubu thaurga lakpa miyoi amaga konana faraba miyoi adudi Imphal East District ki Yarikpok sangamdabi makha lekaidagi MD Musarraf chahi kunmanga apokpa khulakpam Rasmudin kawi amadi Mangondagi phagotlaba brown sugar adu punna gram chani ka kuntrani pan oiki faraba potlam sing aduga konana makha taba logi thabak laukhatnaba More police station da khusinna khre hairi Maruti Swift car my registration number na MN01W7213 gari asi chinganinga mong de lakdagi additional SP amsung magitin manan singwatin na kanmong de tibo magi taw chathaki madugi tibo magi taw chathabduda gari aduda section na lotuna leramba brown sugar packet kun akoi phagat pangame aduga gari asu thawduna dragasu puduna laiba nupa dusu koi phare nupa di mamingdi MD Musarraf son of MD Rasmudin of Yaripok sangam dabi makha lekai pharaba drug amasung pharaba nupa nuba mangondagi konana phariba drug sing gari amasung chesan punama koi gi More police station da sinagre amasung More police station na case ma lokotuna kanmongda thibombai thaw chithaba hore Lamdam asta thokpa nupi da sathaba miyot minai thodok sing lepa leitri mau ama magi hek mapuroi bana fubada sining sitta hinghore hojik hogat kangkhat ngamdana phamsen aduna leire thodok aduga JC ama sembaga loinana laingak ta mapuroi ba amadi atai cheneba miyoi sing farga ain gi oiba chairak pigadabani haiba yauna wakat kya taksilladuna tha asigi kunmanga fawbada thabak oina onthoknaba matam thakre positive response laktrabadi CSO singa pulaga akanba khongjang sangsilagani haina warep lawkhre mapuroibana phubadagi laikanaduna lairiba mau adugi mamingna Sanatombi chahi kunga taruk apokpa MD Safiruddin kawi Thawbal district ki sangayumpham part 1 yangbi laikaidagini aduga magi loina bibu tamthina phurakliba hairiba mapuroiba adugi mingna MD Habibur chahi kuntramanga apokpa MD Abdul Rashid kawi Imphal East District ki ngarian makak laikai dagini JSC ki co convener MD Fazir Rahmana phongdorakpada Sanatombi amasung Habibur masa yanarga chahi asigi haukhiba March ki tarada chen chongki nakal anigi ahalaman sing wari sanaraba matungda nupa mayumda nika solanki Numit kharanigi matungda nupi mayumda nupi thilaklaba matungda ahal sing yanaraga lakliba July kunda luhongnaba matam lepnakhi hairi Hauzik Sanatombi gi haksang mafam kayada tamthina phurakhiba aduna maram oiraga haugat kangkhat ngamdana famsen aduna leire hairi thodok asiga mari leinana Porompat Women Station da aiba cherol pisinduna accused oiriba mapuroiba Habibur Rahman amadi atai chenaba sing phabinaba taksinkhre hairi Chayol ama chupna sathagadaba helping the needy haiba thim the pangthokpa blood donation camp ngasi hodokre desam amadi herikon ani punna khusamnaduna Department of Immunohematology and Blood Transfusion RIMS ta hawkhiba EP bagi
Kem ga mari lainana Harricon ki Assistant Secretary General Ahibam Anana Fongdorakpada COVID-19 na maram oiduna state asigi lairiba hospital singi igi awat palairakpadagi kem asi pangthokpani kem asigi manung channa nongmada miyoi manga dagi tara phawba pibagi pandam thamli miyamna pibana haksangda soki haiba aranba wakhal sing adu thadokpiu haina palladuna miyamna piba asida saruk yabiu haiki mi punsi kalliba adugumlaba blood asi kogi blood bank sing sida walakpagi adugumba tanfam ama lakpasida masigi awal apa asibu khado isu mekhana ba hona mekhana ba akoina des kogi herikon amadi desam ani pulaga sinjaraga kogi hairiba blood donation kogi awat pa se khram khaidi koi mekhapang amna bagi pandam da kogi hairiba blood donation si koi pangthok sabani Terada leba Idol Club ki chahi humdrang surukpaga mari lainana Sagolban Esigi oina Johnston School da hangliba quarantine center da ayuk ki matamda chagada bachana thaknaba potlam sing asi khudol tamkhre club asiga secretary ayakpam lemba ward number 3 ki cooperator RK Jiten yauna club ki thaupuba sing kayana chana thaknaba potlam sing adu quarantine center gi volunteer sing da khusinaki loinana frontline da lairiba police personnel sing da su khudol tamki secretary ayakpam lembana sahi humdramanga surpaga mari lainana quarantine center da lairiba inmate sing da angamba mateng pangbani haiki Bosem na lauba lisingani kungi HSLC examination da kunithoi suba position takhiba sugnu kendra gi manung san na leiba tangjeng khunjau dagi irungbam punima amasung Binarasi anigi machanupa irungbam Arjun da ngarang BJP sugnu mandal ki president Abuzam Ibotombina luchingduna social worker ni haizaba ke ait sarat Yzivan amadi M Binod na puna sel gi mateng pangkhre thauram madu da vice president Soniana Fongdokhibada aikoi gi khugangi lamgi mahairoi singna asigumba mahairoi singi punsida khwaidagi maru oiba parikha asida position lawrak pangam lakbada thagat pa phongdokhi Arjun gi tungi punsida hena achauba mithoi mihenba oirakpa oirasanu haina yaipha wahi kaya su piduna pukning thogatkhi Haukiba June Anida Thokiba notice ki matung ina election of District Sport Association B Executive Council KS Ranbirna returning officer oiduna District Sports Association Bisnupur Executive Council PG Anoba Thopugadaba Singh ngarang khankre nauna khalaba thomi singi president oina L Naba WYC Yumnam Khuno Vice President Singh oina o Ibotomba Lasal Lemapokpam A Arun Kumar KYB o Quasify Hais Ibotombi SWC Ishok CH Ragumani Trakpu Nambol KH Rong Thaithoi Chiri NCYWO Nungai Chiruni Aduga Secretary Oina TH Dhiran TYDA Thaubalni Hairi Vision Khurai press release handak Haidokhiba Bosem na Lauba HSLC examination da pass laba Khurai esigi manung da laiba mahairoi singda Vision Khurai lisingani kuni thoina angamba khodol pot sing piduna ikai khumnaba utchagadori social worker KS khambagi mityeng makhada khodol pot sing pigadaba asida pass tawraba mahairoi singna Vision Khurai gi kongpal laisram laikai da laiba office da mari laina base sangsing pisin binaba Vision Khurai lisingani kuni thoina thokpa cherol amana khanghanlakli Hauzik pau gi marak thana break amatang lozari Ichabu mahi tamhanba haibasi mama mapa singna machada piba ngamba khwaidigi chabu khudolni Slopland Public School biggest and the finest residential school Manipuri gi oina lamjuningai oiraba mahi tampham ama oiriba khwaidigi chunaraba mafamda semgatlaba CBSE the affiliate toba higher secondary school oiri icha singbu admission tawidana mama mapa singna machada piba ngamba khwaidigi chabu khudol oibiu icha gi phajabalam chak sajat ki ahombadu ubiu Slopland Public School Khongjom Virus
India's emerging trusted brand. India की ओइना अहानबा मणिपुर साजबा वर्ल्ड क्लास टचलेस हैंड सैनिटाइजर डिस्पेंसर पुथोकचरी मियाम पुन्ना कोविड-19 लान थिंगमिनदुना लाइचत असिबु कन्नबा होटनमिनरसी डिवाइस असी मरुओइना मियाम तिनबा मफमसिंग हाइबदी हॉस्पिटल्स क्वारंटाइन सेंटर्स स्कूल्स ऑफिसेस न चिंगबदा सिजनबा यारबा फुल्ली ऑटोमेटिक ओइरबा खुदसा ट्रेंगद्रसु यारबा 99.9% महिक मताई हातपंगमलबा अंडर WHO गाइडलाइंस मतुंग इना अल्कोहल बेस्ड स्प्रे ओइरबा इजी मेंटेनेंस ओइरबा कैपेसिटी न 10 लीटर्स ओइरबा डिवाइस समनी अखोगी कंपनी असिना साजबा अतोप पोलम सिंगदी RO वाटर प्यूरिफायर्स televisions LED lights GPS trackers Akupa Moral Gidabak Virus Venture Private Limited MM Manson near DC office Narmthung Khulem Lekai Natraga 7085086544 Asida call to Birakpa Yagani Virus India's emerging trusted brand Our pride make in Manipur Competitive Success Academy की Class 11 अमदी 12 Science की Admission Hauzari पिजरीबु खुदोंचाब सिंह अदुदी जून था फाउबदा एडमिशन तौबिरकपा क्लास 11 साइंस की अहानब महिरोई यांखई की एडमिशन फी चाद यांखई ताजगनी बोसेम न लौबा एग्जाम दा चाद मरिफु अमदी CBSE न लौबा एग्जाम दा चाद मरिफु तरागी मथक्ता फंगबा महिरोई सिंगी ओइना एडमिशन अमदी ट्यूशन फी लौजरोई अमसुंग स्कॉलरशिप पिजगनी चाद हुंफुदगी हुंफुतरा मंगा फाउबा फंगबा महिरोई सिंगी एडमिशन तंखाई तमक लौजगनी अमदी लाइरिक लेम न फंगहनजगनी क्लास 12 ता मिंग चन्नबगी दमक अतोपा बोर्ड तगे क्लास 11 पास तौरबा मतुंग एलिजिबिलिटी सर्टिफिकेट पाइरबा महिरोई सिंगदा मिंग चन्नबगी खुदोंग चाबा पिजरी अकुप्पा मरोल गिदमक कांटेक्ट तौबिरौ कॉम्पिटिटिव सक्सेस एकेडमी उरिपोक खोसनाम लेकाई इम्फाल Contact number 6909199961 natraga 89747363991 natraga 9436288300 natraga 70058923111 ब्रेक के मतुंग तराम नोक्सरी मदि मखाताबा पाउसिंगदा COVID-19 की लाइसत असी थेंगननबा लॉकडाउन थमलिंगै मरक्सिदा मिनिस्ट्री ऑफ MSME की मखादा अंड्रो एसी की मनुंगदा लेबा मियोइसिंग सेंथोक लंबी लेनबा SHG की सिंगदा सेंथंग पिनबगी मखा चथरकपा ओइना ngasi याइरिपोक टॉप सिंगथा के क्लस्टर ऑफ फार्मर अहुमदा सेंथंग ओइना लुपालिसिंग यांखै यांखै पीख्रे टॉप सिंगथा लाइमनाई कुथाबी लंपाक याउना क्लस्टर ऑफ फार्मर सिंगदु ना यूनाइटेड NGO मिशन याइरिपोक की चेयरमैन कैसाम निंगथेमजाउना सेनफम सिंह अदु येंथोखी अमरोमदा ngasi निंगथौनाई कम्युनिटी क्वारंटाइन सेंटर दा लेरिबा इनमेट सिंह दा चाना थकनबा पोलम सिंह सु येंथोखरे नाकल अमरोमदा यूनाइटेड NGO मिशन याइरिपोक का जॉइंट कोऑर्डिनेशन कमिटी ऑफ वाइल्ड लाइफ एंड WBCC याइरिपोक का पुलगा वर्ल्ड एनवायरनमेंट डे की सरुक अमा ओइना याइरिपोक बिष्णु नहा कैनेल दगी सारांग पाट फाउबा उचारा सिंह थाबगी थबक पांगथोखरे कुंभी केंद्र की मनुंग सनबा तांगजेंग खुनौदगी युमथोंग कुंथ्रा हेनबदा वांगोदगी मसाना मसाबो सोशल वर्कर नि हाइजबा संजोय अहन थेमना मणिपुर लेंगाकना पीरिबा हक्सेल तेंगबांग की कार्डसिंग अमसुंग सिनमी सिंगी यामना मरु एबा लेबर डिपार्टमेंट की मखादा पीबा खुदोंचाबा कया फंगबा यारबा लेबर कार्डसिंग असि येंथोखरे सोशल डिस्टेंसिंग तौदुना मियाम दा करमना कार्डसिंग असिगी कानबा लौगनी हाइबगी मियाम दा वाखल तानबा वारी साबिबगा लोइनना संजोय अहन थेमना CMHT कार्ड अमदी लेबर कार्डसिंग अदु येंथोखी थौरम अदुगा मरी लेनना सोशल एक्टिविस्ट संजोय अहन थेमना हाइखिबदा ngasi CMN बेरेन ना लुचिंगबा BJP led government asina ngasi मणिपुर दा मिहात मिपुन याउदबा सिंगतम थोंग मानना चाउखटपगा लोइनना तटलुरबा चिंगमी तमी अनिगी लाई हक्तक्तगी लेरकलबा मसिल मनाव ओइबगी नुंगसिली पुन अमुक हना चेना पुनसिनबिदुना आइखोइ पुनमक अमत्ता ओइना तंगदु लैताना हिंगबंगमले हाइखी अनरो केंद्र की मनुंग सनबा यारिपोक निंगथौनाई प्लेग्राउंड हांगबा कम्युनिटी क्वारंटाइन सेंटर दंगारंग सोशल वर्कर नि हाइजबा के निंगथेमजाउ सिंहाना मास्क हैंड सैनिटाइजर अमदी चाना थकनबा पोलम सिंग तेंगबांग पीख्रे सेंटर असिदा लाकपिदुना अवाट अपा यंगसिनबेरबदा अमदी मतेंग पीबीबगीदमक के निंगथेमजाउ सिंहाबु सेंटर असिबु चलाइरिबा कमिटीना थागतपा फोंदोरकले
Myanmar National Skunithoi amadi lambi thong semnaba Indian mapan yauna Myanmar da changkhre Myanmar manungda India lengaki makhada lambi thong sem sabagi thabak sathanabagi damak ngasi India romdagi punna miyoi tara ICP Moregi Immigration Department verification tawraba matungda Myanmar romda changkhre COVID-19 amadi lockdown na maram oiraga Indo Myanmar border athingba leikhi Myanmar macha kunithoi satpa yadaduna India ge tongan ba mafam singda Lairambadagi Morege quarantine center singda lairakiba Myanmar macha kunithoi sing adungasi Myanmar romda hankhina damak Moregi ICP da More hospital gi medical team singna screening ningthina tawraba matungda Myanmar romdagi akhanaba ambulance gari singda makhoi sing asibu lawba laktuna Myanmar romda puhankhre amaromda Moregi additional deputy commissioner L Manikanta ASP Elo Sangboy Gangte amadi nipumda suba Assam Rifles ki Major Ankit Sharma su saruk yaki Ziribam district asida thabak phangdriba amadi nomgi khusumal taliba miyoi singna job card ki thabak phajana suba hore hiramasigi matangda Zibam Gram Panchayat Secretary L Ibomcha Singhana Phongdorakpada Hauzik Ziribam gi Nipko dagi Mahadevpur New Alipur Power Job Card ki thabak suri Job Card ki thabak suri ba miyoi sing Corona gi marks uptuna amadi social distance ngakna chatli haina su phongdokhi mafam masida job card ki thabak suri ba New Alipur gi M Surupona lengakna COVID-19 lockdown marak asida job card ki thabak pibi ba asi thagat ngaini Nomagi kusuma lupa chani ka kuntrani pan phangi subagi matamna ayuki pung nipan dagi nungthilgi pung mari fauba nongmada thabak sui haina phongdokhi lockdown lai banina khoi gi coronavirus ki lockdown lai banina khoi ju khoi mask uptana social distance ngaktana khoi gi tawida ba thabak si phajana hoje ji irrigation canal asi chathari khoi chathaba hobo se lahan khoi gi date 19 de hobani khoi gi loigada basi hayeng date 24 da loigada bani Ahanba oina COVID-19 na maram oidana Puri gi yathayatra bhakta sing yaudana pangthokre Jagannath Temple gi rathayatra Supreme Court na bhakta sing yahundana pangthoknaba ayaba piraba matung ngasi mahausaga manadaba mawongda pangthokhibani ngasi Lord Jagannath Balabhadra amadi Subhadra lengthoktuna Jagannath Temple gi sebari amadi Puri gi ningthau Gajapati Maharaj Devya Singhaga Dev Khaktana saruk yaduna ngasigi thauram adu pangthokhi Ngasa ayuk phongki ba pause singi maroy ba pausing amuktang punna khangminase Huyen Lanpau Party ki mapanggal kankhatna ba tawba thabak ta wangang loi haina Konart na khangalamle lep ki ba firap hongba leite Zantikuma High Court ki order dagi chahi kunmathoi gi matungda Kangstup Singkhong Lamsang Police Station gi jurisdiction manung chanle Pokna Firm Sangmana NPP gi mapanggal kankhat hanaba thabakta khut thingziloi hairamle CM Beranga Governor Nazma ga unakhre Manipur gi crisis se nimit nini humni gi manungda loi silagani Hemanta Biswa Aranba census report ta yumpham oiraga delimitation tawba yaroi Pum kunbari da case yang khai taret hengalaktuna apunba case masing chanipanga marfutara nipan sure Sangai Express athuba matamda waroi ama purakani Hemanta Biswa Lengak asi intunaba phirak hongde Ichel Express COVID-19 gi lan marakta ahongba rajniti chathaduna oizaba thibalai bak thibani MDA Delimitation yaroi haibadu state na central authority da khanghallu lisingani amagi census da yumpham oiba delimitation gi mayokta lup mangana PIL thangatkrai Dr. Ani nurse ama COVID-19 positive oikibagi maram thidokli CMO Naharol gi thaudang Chief Minister Biren Luchingba government kaigani haibagi akiba leite Manipur gi rajniti gi wathok asi nini humni gi manungda loisilagani Hemanta Biswa Sharma Sana Laibak Political gi wathok hayang fawda loigani haina BJP na fari Ram Madhav Kornat Sangma amasung Hemanta Biswa Sharma ngasi thunglarba yai Private school sing April thadigi July fawba fee lawba thingkhre mingjan sel lawbadi yagani sel hengatpadi yaroi Iraibak Kumzali singani amagi census ta yumpham oiraga delimitation tawba yaroi haina lup mangana korta FIL thakre Nauna miyo yang taret positive oibda frontline de mathau toriba medical officer ani nurse ama yaure mayang ani farga thadok maltan khibalaite
Loisilakpada maroiba pau amu hana pizari. State asigi laumi sing har phangdabagi wakat lakpa hore. Nauna miyoi kuntaruk amasu COVID-19 gi test tawada positive oire punna miyoi chamapan ga kunmari sure. Amadi Imphal More lambida narol da purakpa brown sugar police na fare. Hauzikidi Times of Manipur na pizza ba nungthil gi pau matang sa loisinjare ehenba pau ga loinana numidangi pung mapal damuk phangbigani.